Chief Minister Biren Khudakta resign tawhaina CPI Manipur State Council na rally chatkrai. Rally adu rob mahol tengtlai by Rawat Bhavan dagi hauduna BG Road GM Hall mamang fauduna laklaba matung All Assembly Road ta laktuna Irawat Bhavan da loishinke. Rally adu da Khudaktagi Chief Minister resign taw laibaki security force kaya had kibagi tekchak Chief Minister na pugadabani haina iba banner sizinake. Rally adu mari laina na CPI Manipur State Council ge Secretary Laishang Them Thoiren na miyam gi punshi amasung lanthum kanba ngamdraba lainga kasi laifam thokte. Maram asina lainga kasi bupai di Chief Minister amasung atay Minister pumnamak fam thado uhaiduna rally asi chatpani haiki. Chief Minister Khudakta. Chief Minister Amit Shah Khudakta. Amit Shah Khudakta. Rasin mari mangane thorai ba yamna khang mawara ba misi binagi security person ke askrakwa ago kuki kamhuna misam kaya ari paletana hat ko pe chatra ko ganda masi miyangi punsi tangtu leita par ko ngamdraba miyangi punsi amad lantum kanmang ngamdraba Nasi sarkar saya laibagi artha thoktre maramaduna akoi miyangda Chief Minister amadi magi mantri punamak resign tawronwai adu lonana assembly Khudakta tawraga thore bithawdo wato punama sa amicable loiba yanaba solution pronaba athuba bifam pamoisina koi nasi gi release gi mapunga dabi